ꯑꯩꯈꯣꯏꯅ ꯅꯣꯂꯨꯛꯄꯒꯤ ꯊꯋꯥꯏ ꯅꯠꯇ꯭ꯔꯒ ꯅꯥꯄꯜꯒꯤ ꯊꯋꯥꯏꯕꯨ ꯈꯪꯗꯣꯛꯄ ꯌꯥꯕ ꯀꯔꯤ ꯂꯝꯕꯤ ꯂꯩꯕꯒꯦ? ꯑꯩꯈꯣꯏꯅ ꯅꯥꯄꯜ ꯑꯃꯗꯤ ꯅꯣꯂꯨꯛꯄꯒꯤ ꯃꯔꯝꯗ ꯇꯝꯂꯕꯗꯤ ꯑꯩꯈꯣꯏ ꯑꯁꯦ ꯅꯥꯄꯜ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯣꯂꯨꯛꯏꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤ ꯈꯪꯗꯣꯛꯄ ꯉꯝꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯃꯤꯕꯨꯁꯨ ꯈꯪꯗꯣꯛꯄ ꯉꯝꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯇꯝꯕ ꯍꯥꯏꯕꯁꯤ ꯇꯣꯛꯄ ꯌꯥꯗꯦ꯫ ꯅꯣꯂꯨꯛꯄ ꯃꯤꯅ ꯏꯁ꯭ꯋꯔꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯕ ꯃꯇꯝꯗ ꯑꯌꯦꯠꯄ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯈꯣꯏꯅ ꯃꯤꯁꯤꯡꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯦꯡ ꯐꯥꯎꯕ ꯏꯁ꯭ꯋꯔꯗ ꯅꯤꯕꯤ꯫ ꯂꯨꯆꯤꯡꯕ ꯈꯔꯗꯤ ꯌꯥꯝꯅ ꯑꯋꯥꯕ ꯑꯣꯏ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯤꯁꯤꯡꯕꯨ ꯃꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯂꯝꯗꯦ꯫ ꯃꯈꯣꯏꯅ ꯇꯧꯖꯕ ꯑꯗꯨꯒꯨꯝꯅ ꯃꯤꯁꯤꯡꯅ ꯐꯖꯅ ꯇꯧꯕꯤꯔꯛꯑꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯗꯤ ꯃꯤꯁꯤꯡꯅ ꯑꯁꯨꯝꯅ ꯇꯧꯍꯟꯅꯕ ꯇꯝꯕꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗꯁꯨ ꯇꯧꯍꯟꯅꯅꯕ ꯇꯝꯕ ꯇꯥꯏ꯫ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯈꯟꯅꯒꯗꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯀꯤ ꯐꯣꯜ ꯑꯗꯨꯅꯤ꯫ ꯑꯐꯕ ꯃꯍꯩꯕꯨ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯗ ꯊꯣꯛꯄ ꯍꯤꯔꯝ ꯈꯨꯗꯤꯡꯒꯤ ꯃꯥꯏꯀꯩ ꯇꯥꯛꯇ꯭ꯔꯕꯁꯨ ꯌꯥꯏ꯫ ꯖꯣꯟ 15ꯅ ꯑꯩꯈꯣꯏꯅ ꯑꯣꯏꯒꯗꯕ ꯃꯆꯠ ꯑꯗꯨ ꯇꯥꯛꯂꯤ꯫ ꯅꯉꯣꯟꯗꯒꯤ ꯅꯥꯊꯩꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏꯗꯤ ꯗ꯭ꯔꯥꯛꯁꯥ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯁꯥꯒꯨꯝꯕꯅꯤ꯫ ꯃꯁꯥ ꯑꯃꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡ ꯑꯁꯤ ꯗ꯭ꯔꯥꯛꯁꯥ ꯄꯥꯝꯕꯤꯗꯒꯤ ꯐꯪꯏ꯫ ꯃꯁꯥꯅ ꯃꯁꯤꯗ ꯄꯥꯟꯕ ꯈꯛꯇꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯁꯥꯅ ꯄꯥꯝꯕꯤ ꯑꯗꯨꯗ ꯃꯄꯨꯡ ꯐꯥꯅ ꯃꯁꯤꯕꯨꯅꯤ ꯅꯣꯂꯨꯛꯄ ꯍꯥꯏꯔꯤꯕ ꯑꯁꯤ꯫ ꯃꯁꯤꯗꯤ ꯑꯃꯅ ꯑꯃꯗ ꯃꯈꯥ ꯄꯣꯟꯅꯕꯅꯤ꯫ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯁꯃꯁ꯭ꯌꯥ ꯃꯌꯥꯝ ꯑꯁꯤ ꯑꯃꯒ ꯑꯃꯒ ꯃꯈꯥ ꯄꯣꯟꯅꯗꯕꯗꯒꯤꯅꯤ ꯍꯥꯏꯕ ꯑꯁꯤ ꯀꯅꯥ ꯈꯪꯕꯤꯕꯒꯦ? ꯃꯁꯤ ꯄꯨꯟꯁꯤꯁꯤꯗ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯠꯂꯤꯕ ꯁꯃꯁ꯭ꯌꯥ ꯑꯃꯅꯤ꯫ ꯃꯤꯁꯤꯡꯅ ꯏꯁ꯭ꯋꯔꯗꯒꯤ ꯂꯥꯞꯊꯣꯛꯄ ꯄꯥꯝꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯁꯤ ꯑꯩ ꯃꯔꯝ ꯄꯨꯊꯣꯛꯄ ꯉꯝꯖꯗꯦ, ꯑꯗꯨꯕు ꯃꯁꯤꯃꯗꯤ ꯈꯪꯏ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯅꯥꯄꯜ ꯑꯗꯨꯅ ꯃꯈꯣꯏꯅ ꯈꯜꯂꯤ ꯃꯈꯣꯏ ꯃꯁꯥ ꯃꯇꯣꯝꯇ ꯐꯪꯖꯕ ꯉꯝꯃꯤ, ꯍꯤꯡꯖꯕ ꯉꯝꯃꯤ, ꯀꯅꯥꯒꯤꯁꯨ ꯄꯥꯡꯕꯤꯕ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯃꯗꯤ ꯀꯅꯥ ꯑꯃꯠꯇꯒꯤ ꯁꯥꯁꯟ ꯄꯥꯝꯗꯦ꯫ ꯉꯁꯤꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯥꯜꯂꯛꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯒꯤ ꯃꯣꯠ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯗꯒꯤ ꯅꯥꯊꯩꯅ ꯂꯩꯕ ꯇꯣꯛꯂꯕꯗꯤ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯅꯥꯊꯩꯔꯕꯁꯨ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯕꯨ ꯅꯥꯊꯩꯗꯨꯅ ꯆꯠꯈꯤꯕ ꯅꯠꯇꯦ꯫ ꯑꯃꯦꯟ꯫ ꯃꯤꯁꯤꯡ ꯑꯁꯦ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯥꯁꯟ ꯇꯧꯕ ꯄꯥꯝꯃꯤ꯫ ꯃꯈꯣꯏꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯄꯥꯝꯗꯦ꯫ ꯃꯁꯤ ꯑꯗꯨꯝ ꯑꯣꯏꯗꯨꯅ ꯂꯥꯛꯄꯒꯤ ꯃꯔꯝꯗꯤ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯆꯤꯡꯕꯤꯔꯛꯈꯤꯕ ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯐꯖꯅ ꯆꯤꯡꯕꯤꯔꯛꯈꯤꯗꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯁꯛꯇꯤ ꯑꯗꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯇꯤꯛ ꯃꯈꯣꯏꯅ ꯄꯥꯝꯈꯤꯗꯦ꯫ ꯑꯩꯅ ꯈꯜꯂꯤ ꯃꯁꯤꯅ ꯁꯃꯁ꯭ꯌꯥ ꯑꯁꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯁꯤ, ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯕ ꯃꯇꯝꯒꯤ ꯆꯩꯅꯥ ꯑꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯔꯝ ꯑꯃꯗꯤ ꯑꯣꯏꯍꯟꯒꯨꯝꯁꯤ꯫ ꯑꯩꯒꯤ ꯏꯄꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯑꯣꯠꯂꯝꯃꯤ, ꯑꯗꯨꯒ ꯑꯩꯅ ꯊꯥꯗꯣꯛꯄ ꯉꯝꯗꯅ ꯂꯩꯈꯤꯕ ꯃꯆꯠ ꯑꯗꯨꯗꯤ ꯃꯤꯁꯤꯡꯕꯨ ꯑꯩꯅ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯕ ꯃꯆꯠ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯅ ꯑꯩ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯑꯁꯤ ꯑꯩꯅ ꯈꯪꯂꯛꯈꯤ꯫ ꯃꯁꯤꯅ ꯑꯩꯉꯣꯟꯗ ꯑꯐꯕ ꯌꯨꯝꯕꯥꯟꯕꯒꯤ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯑꯁꯤ ꯈꯪꯂꯛꯈꯤ꯫ ꯏꯁ꯭ꯋꯔꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯕꯨ ꯀꯥꯡꯂꯨꯞ ꯑꯃ ꯑꯣꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯃꯊꯧ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝꯕꯤꯔꯦ꯫ ꯅꯨꯄꯤꯁꯤ ꯅꯨꯄꯥꯒꯤ ꯈꯣꯡꯌꯥ ꯃꯈꯥꯗꯒꯤ ꯁꯦꯝꯈꯤꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯨꯄꯥꯒꯤ ꯄꯨꯛꯆꯦꯞꯇꯒꯤ ꯁꯦꯝꯈꯤꯕꯅꯤ, ꯅꯥꯀꯟ ꯅꯥꯀꯜ ꯆꯠꯃꯤꯟꯅꯕ ꯌꯥꯅꯅꯕꯒꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕ ꯑꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯠꯄ ꯇꯥꯏ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯅ ꯅꯥꯄꯜ ꯇꯧꯕ ꯄꯥꯝꯗꯦ, ꯑꯗꯨꯕꯨ
ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯠꯄ ꯑꯁꯤ ꯏꯁ꯭ꯋꯔꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯏꯁ꯭ꯋꯔ ꯐꯥꯎꯕ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯠꯅꯩ꯫ ꯃꯄꯥ ꯃꯆꯥ ꯊꯋꯥꯏ ꯑꯁꯦꯡꯕ ꯍꯥꯏꯅ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡ ꯈ꯭ꯔꯤꯁ꯭ꯇꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯣꯏ꯫ ꯖꯤꯁꯨ ꯈ꯭ꯔꯤꯁ꯭ꯇꯅ ꯇꯧꯕ ꯈꯨꯗꯤꯡ ꯏꯄꯥꯒꯤ ꯃꯉꯥꯜ ꯑꯣꯏ꯫ ꯃꯁꯤꯒꯨꯝꯕ ꯃꯆꯠ ꯑꯁꯤꯅ ꯏꯄꯥꯅ ꯈꯨꯗꯤꯡ ꯆꯦꯛꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯃꯇꯤꯛ ꯃꯉꯥꯜꯕꯨ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯤ꯫ ꯃꯤꯑꯣꯏꯕꯁꯤꯡꯗꯤ ꯑꯁꯨꯝꯅ ꯑꯣꯏꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯒꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛꯄꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯈꯠꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯍꯜꯂꯣꯏꯗꯕꯅꯤ꯫ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯑꯁꯤ ꯑꯣꯏꯅꯤꯡꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯍꯦꯟꯅ ꯅꯣꯂꯨꯛꯄ ꯑꯣꯏꯔꯤꯕ ꯃꯈꯩ ꯃꯤ ꯀꯅꯥꯅꯁꯨ ꯅꯈꯣꯏꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯅꯠꯇ꯭ꯔꯒ ꯂꯥꯟꯍꯟꯕ ꯉꯝꯂꯣꯏ꯫ ꯅꯪꯒꯤ ꯊꯥꯖꯕ ꯅꯪꯅ ꯏꯁ꯭ꯋꯔꯗ ꯊꯝꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯗꯤ ꯅꯪꯕꯨ ꯑꯔꯥꯟꯕ ꯑꯃꯗꯤ ꯃꯔꯥꯜ ꯄꯤꯁꯤꯟꯕ ꯄꯨꯝꯅꯃꯛꯇꯒꯤ ꯉꯥꯛꯄꯤꯗꯨꯅ ꯃꯃꯜ ꯄꯤꯕ ꯉꯝꯕ ꯃꯄꯨꯅꯤ꯫ ꯀꯅꯥꯅꯁꯨ ꯅꯪꯕꯨ ꯇꯥꯊꯤ ꯇꯧꯕ ꯉꯝꯂꯣꯏ꯫ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯁꯔꯨꯛ 2 ꯍꯦꯟꯅ ꯃꯅꯥ ꯄꯤꯕꯤꯒꯅꯤ꯫ ꯖꯣꯍꯥꯟ 5:30 ꯑꯁꯨꯝꯅ ꯍꯥꯏ, ꯑꯩꯅ ꯑꯩꯒꯤ ꯏꯔꯟꯅꯥꯏꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃꯠꯇ ꯑꯩꯅ ꯇꯧꯔꯝꯗꯦ꯫ ꯖꯣꯍꯥꯟ 5:30 ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛꯇ ꯃꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯁꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯩꯅꯤ꯫ ꯑꯩꯁꯨ ꯈꯖꯤꯛꯇꯪ ꯅꯣꯂꯨꯛꯄ ꯃꯤ ꯑꯣꯏꯕ ꯌꯥꯅꯅꯕ ꯃꯁꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗ ꯑꯩ ꯌꯥꯝꯅ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯅꯣꯂꯨꯛꯄ ꯃꯤꯗꯤ ꯃꯤꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯇꯧꯗꯅꯕ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯤ꯫ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯣꯏꯗꯦ, ꯑꯔꯨꯕ ꯑꯣꯏꯗꯦ, ꯃꯈꯣꯏ ꯌꯥꯝꯅ ꯃꯍꯨ ꯀꯟꯕ ꯑꯣꯏꯗꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯆꯤꯡꯂꯦꯝꯕ, ꯄꯨꯛꯅꯤꯡ ꯇꯞꯊꯕ ꯑꯣꯏ꯫ ꯃꯤꯅ ꯅꯈꯣꯏꯗ ꯇꯧꯔꯛꯈꯤꯕ ꯅꯪꯅꯗꯤ ꯃꯤꯉꯣꯟꯗ ꯇꯧꯔꯣꯏꯗꯕꯁꯤꯡ ꯑꯗꯨ ꯇꯝꯁꯤꯜꯂꯨ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯇꯝꯂꯝꯃꯤ꯫ ꯑꯩꯕꯨ ꯆꯤꯡꯕꯤꯈꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩ ꯇꯁꯦꯡꯅ ꯌꯥꯝꯅ ꯍꯩꯅꯈꯤꯗꯦ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯑꯣꯏꯕꯗ ꯃꯗꯨꯅ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ ꯑꯁꯤ ꯑꯩꯉꯣꯟꯗ ꯑꯀꯤꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯦ꯫ ꯉꯁꯤꯗꯤ ꯑꯩꯅ ꯃꯤꯕꯨ ꯇꯥꯊꯤꯅ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯂꯝꯕꯤ ꯈꯔꯗ ꯃꯤꯕꯨ ꯃꯤꯅꯝꯕꯤꯔꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯅ ꯈꯪꯖꯗ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯗꯤ ꯑꯩꯈꯣꯏꯅ ꯃꯤꯕꯨ ꯀꯔꯝꯅ ꯂꯣꯏꯅꯔꯤꯕꯒꯦ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯩꯈꯣꯏꯗ ꯃꯤꯅ ꯂꯣꯏꯅꯔꯛꯄ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯍꯟꯅꯤꯡꯉꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯃꯤꯕꯨ ꯂꯣꯏꯅꯕꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤꯁꯤꯡꯒꯤ ꯑꯣꯏꯔꯤꯕ ꯇꯥꯏꯑꯣꯟꯅꯕ ꯃꯆꯠꯁꯤꯡ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯍꯥꯏꯅ ꯈꯪꯍꯟꯖꯕꯁꯤ ꯌꯥꯝꯅ ꯐꯩ꯫ ꯅꯣꯂꯨꯛꯄ ꯃꯤꯁꯤꯡꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯤꯕꯨ ꯂꯣꯏꯅꯕꯗ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯤ꯫ ꯒꯂꯥꯇꯤꯌꯥꯗ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅ ꯍꯥꯏ, ꯑꯁꯣꯟꯕꯁꯤꯡꯒꯤꯗꯃꯛ ꯈꯥꯡꯕ ꯇꯥꯏ꯫ ꯑꯥꯔꯊꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯃꯤꯁꯤꯡꯅꯁꯨ ꯇꯧꯅꯤꯡꯕ ꯑꯣꯏꯕ ꯃꯇꯧ ꯌꯥꯝꯅ ꯂꯩ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯦꯐꯤꯁ 4:2 ꯍꯥꯏ, ꯅꯣꯂꯨꯛꯄ ꯃꯤꯅ ꯃꯤꯕꯨ ꯃꯄꯨꯡ ꯐꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯋꯥꯕ ꯃꯑꯣꯡꯗ ꯂꯥꯛꯅꯈꯤꯗꯦ꯫ ꯅꯣꯡꯃ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏ, ꯖꯣꯏꯁ, ꯃꯤꯁꯤꯡꯒꯤ ꯑꯁꯣꯟꯕ ꯂꯣꯏꯅ ꯂꯩ, ꯃꯗꯨꯒꯤꯁꯤꯡ ꯑꯗꯨ ꯐꯖꯅ ꯊꯦꯡꯅꯕꯤꯕ ꯗꯔꯀꯥꯔ ꯂꯩ꯫ ꯃꯁꯤꯅ ꯅꯪꯕꯨ ꯅꯣꯂꯨꯛꯄ ꯑꯃ ꯑꯣꯏꯅꯅꯕ ꯑꯆꯧꯕ ꯑꯁꯥ ꯑꯃꯅꯤ꯫ ꯅꯣꯂꯨꯛꯄ ꯃꯤꯁꯤꯡꯒꯤ ꯃꯈꯣꯏ ꯄꯥꯡꯒꯜ ꯀꯟꯕ ꯑꯗꯨꯒꯤꯗꯃꯛ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯂꯤ, ꯃꯈꯣꯏꯒꯤ ꯑꯁꯣꯟꯕꯒꯤꯗꯃꯛ ꯏꯁ꯭ꯋꯔꯕꯨ ꯊꯥꯖꯕ ꯊꯝꯃꯤ꯫ ꯅꯣꯂꯨꯛꯄ ꯃꯤꯁꯤꯡꯗꯤ ꯃꯈꯣꯏꯒꯤ ꯑꯁꯣꯟꯕ ꯊꯤꯗꯣꯛꯄꯗ ꯑꯀꯤꯕ ꯑꯣꯏꯗꯦ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯁꯣꯟꯕꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯗꯣꯛ
ꯄꯗ ꯑꯀꯤꯕ ꯂꯩꯇꯦ꯫ ꯑꯩꯅ ꯑꯁꯥꯡꯕ ꯂꯝꯕꯤ ꯀꯌꯥ ꯂꯥꯛꯈ꯭ꯔꯦ, ꯍꯧꯖꯤꯛꯁꯨ ꯑꯁꯥꯡꯕ ꯂꯝꯕꯤ ꯀꯌꯥ ꯆꯠꯄꯅ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤ꯫ ꯃꯁꯤꯗ ꯈꯥꯡꯕ ꯉꯝꯂꯣꯏꯗꯕ ꯑꯊꯦꯝꯕ ꯀꯌꯥ ꯊꯦꯡꯅꯒꯗꯕ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯩꯅ ꯂꯦꯞꯂꯤ꯫ ꯑꯩ ꯃꯁꯤꯒꯤꯗꯃꯛ ꯀꯔꯤꯁꯨ ꯄꯨꯛꯅꯤꯡ ꯍꯟꯊꯗꯦ꯫ ꯑꯩꯈꯣꯏꯅ ꯇꯝꯒꯗꯕꯗꯤ ꯃꯤꯁꯤꯡꯕꯨ ꯀꯔꯝꯅ ꯐꯖꯅ ꯂꯣꯏꯅꯒꯗꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯩꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯅꯣꯂꯨꯛꯄ ꯃꯤꯁꯤꯡꯗꯤ ꯉꯥꯛꯄꯤꯕ ꯌꯥꯝꯅ ꯊꯨꯏ, ꯋꯥꯔꯧꯒꯟꯗꯦ ꯑꯗꯨꯒ ꯍꯔꯥꯎꯅ ꯏꯁ꯭ꯋꯔꯒꯤ ꯂꯃꯟ ꯈꯨꯝꯕꯤꯕ ꯑꯗꯨ ꯉꯥꯏꯖꯩ꯫ ꯑꯩꯈꯣꯏꯅ ꯃꯤꯕꯨ ꯉꯥꯛꯄꯤꯕ ꯉꯝꯗꯕ ꯍꯥꯏꯕ ꯑꯁꯤ ꯃꯁꯤ ꯅꯥꯄꯜ ꯑꯗꯨꯕꯨ ꯎꯠꯊꯣꯛꯂꯤꯕꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯇꯥꯊꯤ ꯇꯥꯑꯣꯏ ꯇꯧꯕꯤꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯇꯧꯒꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯊꯕꯛꯇꯤ ꯉꯥꯛꯄꯤꯕꯁꯤꯅꯤ꯫ ꯆꯠꯇꯨꯅ ꯃꯈꯣꯏꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯕꯤꯌꯨ, ꯃꯈꯣꯏꯅ ꯅꯪꯒꯤ ꯅꯊꯛꯇ ꯄꯥꯜꯍꯟꯁꯤ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯁꯤ ꯈꯛꯇ ꯅꯠꯇꯦ ꯇꯧꯒꯗꯧꯕ ꯑꯁꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅ, ꯍꯥꯏꯕꯗꯤ ꯌꯦꯛꯅꯕꯁꯤꯡꯒꯤꯗꯃꯛꯇ ꯏꯁ꯭ꯋꯔꯗ ꯍꯥꯏꯖꯕꯤꯌꯨ ꯍꯥꯏꯕꯁꯤꯅꯤ꯫ ꯅꯪꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯕ, ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯛꯄꯁꯤꯡꯕꯨ ꯉꯥꯛꯄꯤꯌꯨ ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯑꯐꯕ ꯇꯧꯕꯤꯌꯨ꯫ ꯅꯈꯣꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯅꯈꯣꯏ ꯍꯔꯥꯎꯗꯕ ꯃꯥꯜꯂꯤ꯫ ꯃꯦꯊ꯭ꯌꯨ 5:8ꯅ ꯍꯥꯏ, ꯇꯞꯊꯕ ꯄꯤꯕꯤꯕꯁꯤꯡ ꯌꯥꯏꯐꯕꯅꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯕꯨ ꯏꯁ꯭ꯋꯔꯒꯤ ꯃꯆꯥꯁꯤꯡ ꯀꯧꯒꯅꯤ꯫ ꯑꯃꯦꯟ꯫ ꯏꯁ꯭ꯋꯔꯒꯤ ꯑꯉꯥꯡꯁꯤꯡ ꯍꯥꯏꯕ ꯅꯠꯇꯦ, ꯏꯁ꯭ꯋꯔꯒꯤ ꯃꯆꯥ ꯍꯥꯏꯕꯅꯤ꯫ ꯅꯪꯅ ꯇꯞꯊꯕ ꯏꯪꯊꯕ ꯄꯤꯕ ꯃꯤ ꯑꯣꯏꯕ ꯃꯇꯝꯗ, ꯅꯪꯅ ꯅꯣꯂꯨꯛꯄ ꯑꯣꯏꯅꯤꯡꯅ ꯑꯣꯏꯕ ꯃꯇꯝꯗ, ꯅꯪꯅ ꯏꯪꯊꯅꯕꯇ ꯍꯣꯠꯅꯕ ꯃꯇꯝꯗ, ꯅꯪ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯤꯑꯣꯏ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯦ꯫ ꯑꯃꯦꯟ꯫ ꯐꯤꯂꯤꯞꯄꯤꯌ 2:00 ꯑꯁꯨꯝꯅ ꯍꯥꯏ, ꯅꯈꯣꯏꯅ ꯆꯞ ꯃꯥꯟꯅꯕ ꯅꯨꯡꯁꯤꯕ ꯂꯩꯗꯨꯅ ꯄꯨꯛꯅꯤꯡ ꯑꯃꯠꯇ, ꯊꯋꯥꯏ ꯑꯃꯠꯇ ꯑꯣꯏꯗꯨꯅ, ꯄꯨꯛꯅꯤꯡ ꯃꯥꯟꯅꯗꯨꯅ ꯑꯩꯒꯤ ꯍꯔꯥꯎꯕ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ꯫ ꯃꯔꯅꯥꯏ ꯇꯥꯟꯕꯒꯤ ꯃꯄꯥꯟꯅ ꯅꯠꯇ꯭ꯔꯒ ꯅꯥꯄꯜ ꯇꯧꯕꯒꯤ ꯃꯄꯥꯟꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯒꯅꯨ, ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯅꯦꯝꯊꯅ ꯃꯁꯥ ꯃꯁꯥꯗꯒꯤ ꯑꯇꯩꯅ ꯍꯦꯟꯅ ꯐꯕꯅꯤ ꯁꯤꯡꯊꯥꯅꯁꯅꯨ꯫ ꯃꯤ ꯈꯨꯗꯤꯡꯅ ꯃꯥꯒꯤ ꯃꯔꯅꯥꯏ ꯌꯦꯡꯗꯗꯨꯅ ꯑꯇꯩꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯌꯦꯡꯁꯅꯨ꯫ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯗ ꯂꯩꯕ ꯄꯨꯛꯅꯤꯡ ꯑꯁꯤ ꯅꯈꯣꯏꯗꯁꯨ ꯂꯩꯁꯅꯨ꯫ ꯅꯪꯒꯤ ꯃꯔꯝꯗ ꯅꯁꯥꯅ ꯐꯠꯇꯅ ꯈꯜꯂꯨ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯂꯩꯕꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯅꯣꯂꯨꯛꯄ ꯃꯤꯁꯤꯡꯅ ꯃꯈꯣꯏꯅ ꯑꯣꯏꯐꯝ ꯊꯣꯛꯄ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯋꯥꯡꯅ ꯈꯟꯕ ꯇꯧꯗꯦ꯫ ꯃꯈꯣꯏꯗꯤ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯍꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯏ꯫ ꯔꯣꯃꯤꯌ 12:00 ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯇꯥꯏꯕꯪꯄꯥꯜꯒꯤ ꯁꯛꯑꯣꯡ ꯂꯧꯔꯣꯏꯗꯕꯒꯦ ꯍꯥꯏꯕꯁꯤꯒꯤ ꯇꯥꯛꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯅꯧꯍꯟꯗꯨꯅ ꯁꯛꯑꯣꯡ ꯑꯣꯟꯊꯣꯛꯎ ꯍꯥꯏꯔꯤ, ꯅꯍꯥꯛꯅ ꯅꯤꯡꯕ ꯃꯇꯤꯛ ꯆꯥꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯋꯥꯡꯅ ꯅꯤꯡꯗꯅꯕ꯫ ꯑꯗꯨꯕꯨ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯏꯁ꯭ꯋꯔꯅ ꯑꯄꯤꯕ ꯊꯥꯖꯕꯒꯤ ꯆꯥꯡ ꯃꯇꯨꯡ ꯏꯟꯅ ꯄꯨꯛꯅꯤꯡ ꯐꯥꯖꯤꯟꯅ ꯅꯤꯡꯅꯅꯕ ꯑꯩꯉꯣꯟꯗ ꯄꯤꯅꯕꯤꯕ ꯊꯧꯖꯥꯜꯒꯤ ꯃꯄꯥꯟꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤ, ꯑꯩꯈꯣꯏꯅ ꯄꯥꯔꯥ ꯑꯁꯤꯗꯒꯤ ꯇꯝꯕ ꯌꯥꯕꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯗꯣꯜ ꯂꯩ꯫ ꯏꯁ꯭ꯋꯔꯅ ꯄꯤꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯃꯁꯤꯒꯤ ꯃꯊꯧ ꯂꯣꯏꯅ ꯂꯩ꯫ ꯅꯪ ꯅꯁꯥꯕꯨ ꯀꯅꯥꯅꯣ ꯈꯪꯖꯕꯒ ꯂꯣꯏꯅꯅ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯄꯤꯕꯤꯕ ꯈꯨꯗꯣꯜ ꯑꯗꯨꯒꯤꯗꯃꯛ ꯍꯔꯥꯎꯖꯧ꯫ ꯀꯅꯥꯒꯨꯝꯕꯒꯤ ꯈꯨꯗꯣꯜꯗ ꯑꯩꯈꯣꯏꯅ ꯃꯤꯍꯧꯕ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯇꯣꯞꯄꯒ ꯀꯩꯗꯧꯅꯨꯡꯗ ꯆꯥꯡꯌꯦꯡꯅꯔꯣꯏꯗꯕꯅꯤ, ꯆꯥꯡꯗꯝꯅꯔꯣꯏꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ
ꯃꯄꯥꯟꯅ ꯊꯕꯛ ꯇꯧꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯇꯣꯞꯄꯒꯤ ꯃꯄꯥꯟꯅ ꯅꯉꯣꯟꯗ ꯊꯕꯛ ꯇꯧꯔꯣꯏ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯈ꯭ꯔꯕꯁꯤꯡꯗ ꯑꯩꯈꯣꯏꯅ ꯄꯦꯟꯊꯣꯛꯇꯕ ꯃꯇꯝꯗ ꯅꯥꯄꯜ ꯂꯥꯛꯏ ꯍꯥꯏꯕ ꯑꯁꯤ ꯑꯩꯅ ꯊꯥꯖꯩ꯫ ꯑꯁꯨꯝꯅ ꯑꯣꯏꯕ ꯃꯇꯝꯗ ꯃꯤ ꯑꯇꯣꯞꯄꯅ ꯇꯧꯕ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯇꯧꯅꯤꯡꯂꯛꯏ꯫ ꯃꯈꯣꯏꯅ ꯑꯣꯏꯔꯤꯕ ꯑꯗꯨ ꯑꯣꯏꯅꯤꯡꯂꯛꯏ꯫ ꯃꯈꯣꯏꯅ ꯌꯦꯡꯕꯒꯨꯝ ꯌꯦꯡꯅꯤꯡꯂꯛꯏ꯫ ꯃꯈꯣꯏꯗ ꯂꯩꯕ ꯑꯗꯨ ꯂꯩꯅꯤꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯃꯤꯉꯣꯟꯗ ꯀꯥꯏꯍꯧꯔꯕ ꯅꯠꯇ꯭ꯔꯒ ꯁꯨꯝꯍꯠꯂꯤꯕ ꯑꯁꯤ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯗ ꯑꯁꯦꯡꯕ ꯍꯔꯥꯎꯕ ꯂꯩꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯣꯏꯔꯤꯕ ꯑꯁꯤꯃꯛꯇ ꯑꯩꯈꯣꯏꯅ ꯅꯣꯂꯨꯛꯄꯒ ꯂꯣꯏꯅꯅ ꯏꯁ꯭ꯋꯔꯒꯤ ꯃꯃꯥꯡꯗ ꯂꯦꯞꯆꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯕ ꯄꯨꯝꯅꯃꯛꯀꯤ ꯃꯔꯝꯗ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯇꯨꯅ ꯑꯩꯈꯣꯏꯅ ꯉꯝꯗꯕ ꯑꯗꯨꯒꯤꯗꯃꯛꯇ ꯏꯁ꯭ꯋꯔꯗ ꯊꯥꯖꯕ ꯊꯝꯕꯒ ꯂꯣꯏꯅꯅ ꯂꯩꯕ ꯃꯇꯝꯗ ꯑꯁꯦꯡꯕ ꯍꯔꯥꯎꯕ ꯂꯩ꯫ ꯑꯃꯦꯟ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅ ꯑꯁꯥꯎꯕꯅ ꯐꯤꯔꯣꯜꯒꯨꯝ ꯁꯦꯠꯆꯤꯜꯂꯨ ꯍꯥꯏꯗꯦ꯫ ꯀꯂꯛ ꯃꯤꯍꯧꯕꯅ ꯐꯤꯔꯣꯜ ꯑꯣꯏꯅ ꯁꯦꯠꯆꯤꯜꯂꯨ ꯍꯥꯏꯗꯦ꯫ ꯑꯄꯥꯝ ꯃꯤꯍꯧꯕꯒꯤ ꯃꯊꯛꯇ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯐꯤꯔꯣꯜ ꯑꯃ ꯑꯣꯏꯅ ꯁꯦꯠꯆꯤꯜꯂꯨ, ꯆꯔꯆꯇ ꯆꯠꯂꯨ ꯍꯥꯏꯗꯦ꯫ ꯅꯌꯨꯝ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯣ, ꯃꯔꯝꯗꯤ ꯉꯥꯛꯄꯤꯕ ꯉꯝꯗꯕꯅ ꯏꯁ꯭ꯋꯔꯒ ꯅꯪꯒ ꯂꯩꯅꯔꯤꯕ ꯑꯆꯦꯠꯄ ꯃꯔꯤꯗ ꯑꯊꯤꯡꯕ ꯄꯤ꯫ ꯁꯨꯞꯅꯇꯒꯤ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯅꯪꯅ ꯉꯥꯛꯄꯤꯕ ꯉꯝꯕ ꯑꯣꯏꯒꯗꯧꯔꯤꯕ ꯑꯁꯤ꯫ ꯅꯪꯒꯤ ꯄ꯭ꯔꯥꯔꯊꯅꯥ ꯄꯥꯎꯈꯨꯝ ꯐꯪꯐꯝ ꯊꯣꯛꯄꯗ ꯐꯪꯗꯕ ꯑꯣꯏꯒꯅꯤ꯫ ꯅꯪꯅ ꯏꯁ꯭ꯋꯔꯒꯤ ꯂꯣꯏꯅꯕꯤꯕꯗ ꯅꯨꯡꯉꯥꯏꯕ ꯐꯪꯂꯣꯏ꯫ ꯅꯪ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯆꯨꯝꯕ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯐꯥꯎꯏ꯫ ꯑꯩꯈꯣꯏꯅ ꯉꯥꯛꯄꯤꯕ ꯍꯥꯏꯕꯁꯤ ꯌꯥꯖꯗꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅꯁꯨ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯦ ꯍꯥꯏꯕ ꯑꯁꯤ ꯐꯪꯖꯕ ꯉꯝꯗꯦ꯫ ꯅꯪꯅ ꯅꯪꯒꯤ ꯊꯃꯣꯏꯒ ꯉꯥꯛꯄꯤꯕ ꯉꯝꯗꯕꯒ ꯂꯣꯏꯅꯅ ꯃꯤꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯀꯥꯟꯅꯗ꯭ꯔꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯕ ꯃꯆꯠꯇ ꯇꯧꯅꯕ ꯍꯣꯠꯅꯁꯤ꯫ ꯅꯪꯅ ꯉꯥꯛꯄꯤꯕ ꯉꯝꯗꯕ ꯑꯁꯤ ꯂꯩꯕ ꯃꯇꯝꯗ ꯅꯪꯒꯤ ꯂꯥꯏ ꯐꯠꯇꯕꯗ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯣꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯅꯪꯅ ꯀꯅꯥꯕꯨ ꯉꯥꯛꯄꯤꯕ ꯗꯔꯀꯥꯔ ꯂꯩꯔꯤꯕꯒꯦ? ꯑꯇꯣꯞꯄ ꯃꯤꯁꯤꯡꯕꯨ ꯉꯥꯛꯄꯤꯕ ꯉꯝꯗꯕꯔꯥ ꯅꯠꯇ꯭ꯔꯒ ꯅꯁꯥꯃꯛꯄꯨꯔꯥ? ꯃꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯇꯥꯏꯑꯣꯟꯅꯕ ꯑꯃꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒꯤꯅꯤ꯫ ꯃꯤ ꯀꯌꯥꯃꯨꯛꯅ ꯏꯁ꯭ꯋꯔꯗ ꯉꯥꯎꯖꯩ ꯍꯥꯏꯕꯁꯤꯗ ꯅꯪ ꯑꯉꯛꯄ ꯑꯣꯏꯕ ꯌꯥꯏ꯫ ꯑꯩꯗꯤ ꯏꯁ꯭ꯋꯔꯗ ꯌꯥꯝꯅ ꯉꯥꯎꯖꯩ꯫ ꯍꯣꯏ, ꯑꯇꯩꯁꯨ ꯂꯩꯔꯝꯒꯅꯤ꯫ ꯅꯪ ꯈꯪꯕ꯭ꯔꯥ? ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯉꯝꯕ ꯃꯤ ꯈꯛꯇꯗ ꯉꯥꯎꯖꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯑꯩꯈꯣꯏ ꯏꯁ꯭ꯋꯔꯗ ꯀꯔꯤꯒꯤꯗꯃꯛ ꯉꯥꯎꯖꯔꯤꯕꯅꯣ? ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯧꯔꯥꯡ ꯑꯃ ꯂꯩ꯫ ꯑꯩꯈꯣꯏ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯊꯥꯖꯔꯦ, ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣই ꯑꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯩꯈꯣꯏ ꯇꯥꯏꯠꯁꯨ ꯄꯤꯔꯦ, ꯑꯩꯈꯣꯏ ꯆꯔꯆꯇ ꯆꯠꯂꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯑꯐꯕ ꯀꯌꯥ ꯇꯧꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯅꯤꯡꯖꯕꯗꯤ ꯐꯪꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯊꯋꯥꯏꯗ ꯌꯥꯝꯅ ꯅꯧꯔꯤꯕ ꯃꯤ ꯑꯣꯏꯗꯨꯅꯁꯨ ꯑꯄꯥꯝꯕ ꯍꯦꯛꯇ ꯐꯪꯕ ꯃꯤꯁꯨ ꯂꯩ꯫ ꯅꯪꯅ ꯈꯪꯕ ꯂꯩ ꯃꯗꯨꯗꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯑꯐꯕ ꯁꯥꯖꯕ, ꯃꯁꯥ ꯃꯊꯟꯇ ꯙꯔꯃ ꯆꯦꯟꯖꯕ ꯁꯥꯕ, ꯑꯗꯨꯒ ꯏꯁ꯭ꯋꯔꯕꯨꯗꯤ ꯌꯥꯖꯗꯕ ꯀꯌꯥ ꯑꯃ ꯂꯩ꯫ ꯇꯁꯦꯡꯅ ꯅꯪꯅ ꯏꯁ꯭ꯋꯔꯗ ꯉꯥꯎꯖꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯉꯥꯛꯄꯤꯕ ꯍꯦꯟꯅ ꯂꯩꯕ ꯉꯝꯒꯅꯤ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯤꯡꯕ ꯍꯦꯜꯂꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯑꯐꯕ ꯊꯧꯔꯥꯡ ꯊꯧꯑꯣꯡ ꯂꯥꯡꯕꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡꯅ ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗ ꯊꯧꯔꯥꯡ ꯂꯥꯡꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯂꯝꯖꯤꯡꯕꯤ꯫ ꯏꯁ꯭ꯋꯔꯗ ꯉꯥꯎꯖꯕꯁꯤꯗꯤ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯕ ꯃꯈꯩ ꯉꯥꯎꯖꯕ ꯑꯗꯨꯅꯤ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯗꯤ ꯌꯥꯝꯅ ꯐꯩ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯅꯤꯡꯕ ꯑꯣꯏꯗꯨꯅꯁꯨ ꯊꯣꯛꯅꯤꯡꯕ ꯀꯌꯥ ꯊꯣꯛꯂꯕꯁꯨ ꯏꯁ꯭ꯋꯔꯗꯤ ꯌꯥꯝꯅ ꯐꯩ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯐꯪꯅꯤꯡꯕꯁꯤꯡ ꯑꯗꯨ ꯐꯪꯕ ꯉꯝꯂꯛꯇ꯭ꯔꯕꯗ, ꯁꯣꯏꯕ ꯂꯥꯟꯕ ꯌꯥꯎꯔꯛꯂꯕ ꯃꯇꯝꯗ, ꯑꯗꯨꯒ ꯑꯐꯕ ꯑꯣꯏꯔꯛꯄ ꯃꯥꯟꯗ꯭ꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯍꯟꯊꯩ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯏꯁ꯭ꯋꯔꯗ ꯃꯤꯠꯐꯝ ꯊꯝꯕ ꯑꯣꯏꯔꯕꯗꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕꯗ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗ ꯉꯥꯏꯖꯕ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯅ ꯅꯪꯒꯤ ꯑꯔꯥꯟꯕ ꯀꯌꯥꯕꯨ ꯑꯆꯨꯝꯕꯗ ꯑꯣꯜꯍꯟꯕꯤꯒꯅꯤ꯫
ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯅꯪꯒꯤ ꯑꯋꯥꯕ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯑꯅꯤ ꯍꯦꯟꯅ ꯑꯐꯕ ꯃꯅꯥ ꯑꯣꯏꯅ ꯄꯤꯕꯤꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯇꯣꯞꯄꯒꯤ ꯃꯄꯥꯟꯅ ꯅꯉꯣꯟꯗ ꯊꯕꯛ ꯇꯧꯔꯣꯏ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯈ꯭ꯔꯕꯁꯤꯡꯗ ꯑꯩꯈꯣꯏꯅ ꯄꯦꯟꯊꯣꯛꯇꯕ ꯃꯇꯝꯗ ꯅꯥꯄꯜ ꯂꯥꯛꯏ ꯍꯥꯏꯕ ꯑꯁꯤ ꯑꯩꯅ ꯊꯥꯖꯩ꯫ ꯑꯁꯨꯝꯅ ꯑꯣꯏꯕ ꯃꯇꯝꯗ ꯃꯤ ꯑꯇꯣꯞꯄꯅ ꯇꯧꯕ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯇꯧꯅꯤꯡꯂꯛꯏ꯫ ꯃꯈꯣꯏꯅ ꯑꯣꯏꯔꯤꯕ ꯑꯗꯨ ꯑꯣꯏꯅꯤꯡꯂꯛꯏ꯫ ꯃꯈꯣꯏꯅ ꯌꯦꯡꯕꯒꯨꯝ ꯌꯦꯡꯅꯤꯡꯂꯛꯏ꯫ ꯃꯈꯣꯏꯗ ꯂꯩꯕ ꯑꯗꯨ ꯂꯩꯅꯤꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯃꯤꯉꯣꯟꯗ ꯀꯥꯏꯍꯧꯔꯕ ꯅꯠꯇ꯭ꯔꯒ ꯁꯨꯝꯍꯠꯂꯤꯕ ꯑꯁꯤ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯗ ꯑꯁꯦꯡꯕ ꯍꯔꯥꯎꯕ ꯂꯩꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯣꯏꯔꯤꯕ ꯑꯁꯤꯃꯛꯇ ꯑꯩꯈꯣꯏꯅ ꯅꯣꯂꯨꯛꯄꯒ ꯂꯣꯏꯅꯅ ꯏꯁ꯭ꯋꯔꯒꯤ ꯃꯃꯥꯡꯗ ꯂꯦꯞꯆꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯕ ꯄꯨꯝꯅꯃꯛ ꯒꯤ ꯃꯔꯝꯗ ꯏꯁ꯭ꯋꯔꯒꯤ ꯄꯥꯡꯒꯜꯂꯕ ꯈꯨꯕꯥꯝꯅꯨꯡꯗ ꯅꯈꯣꯏ ꯅꯁꯥꯕꯨ ꯅꯣꯂꯨꯛꯄ ꯑꯣꯏꯌꯨ, ꯅꯣꯂꯨꯛꯄ ꯑꯣꯏꯌꯨ꯫ ꯃꯦꯊ꯭ꯌꯨ 5:8ꯅ ꯍꯥꯏ, ꯇꯞꯊꯕ ꯄꯤꯕꯤꯕꯁꯤꯡ ꯌꯥꯏꯐꯕꯅꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯕꯨ ꯏꯁ꯭ꯋꯔꯒꯤ ꯃꯆꯥꯁꯤꯡ ꯀꯧꯒꯅꯤ꯫ ꯑꯃꯦꯟ꯫ ꯏꯁ꯭ꯋꯔꯒꯤ ꯑꯉꯥꯡꯁꯤꯡ ꯍꯥꯏꯕ ꯅꯠꯇꯦ, ꯏꯁ꯭ꯋꯔꯒꯤ ꯃꯆꯥ ꯍꯥꯏꯕꯅꯤ꯫ ꯅꯪꯅ ꯇꯞꯊꯕ, ꯏꯪꯊꯕ ꯄꯤꯕ ꯃꯤ ꯑꯣꯏꯕ ꯃꯇꯝꯗ, ꯅꯪꯅ ꯅꯣꯂꯨꯛꯄ ꯑꯣꯏꯅꯤꯡꯅ ꯑꯣꯏꯕ ꯃꯇꯝꯗ, ꯅꯪꯅ ꯏꯪꯊꯅꯕꯇ ꯍꯣꯠꯅꯕ ꯃꯇꯝꯗ, ꯅꯪ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯤꯑꯣꯏ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯦ꯫ ꯑꯃꯦꯟ꯫ ꯐꯤꯂꯤꯞꯄꯤꯌꯥ 2:00 ꯑꯁꯨꯝꯅ ꯍꯥꯏ, ꯅꯈꯣꯏꯅ ꯆꯞ ꯃꯥꯟꯅꯕ ꯅꯨꯡꯁꯤꯕ ꯂꯩꯗꯨꯅ, ꯄꯨꯛꯅꯤꯡ ꯑꯃꯠꯇ, ꯊꯋꯥꯏ ꯑꯃꯠꯇ ꯑꯣꯏꯗꯨꯅ, ꯄꯨꯛꯅꯤꯡ ꯃꯥꯟꯅꯗꯨꯅ ꯑꯩꯒꯤ ꯍꯔꯥꯎꯕ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ꯫ ꯃꯔꯅꯥꯏ ꯇꯥꯟꯕꯒꯤ ꯃꯄꯥꯟꯅ ꯅꯠꯇ꯭ꯔꯒ ꯅꯥꯄꯜ ꯇꯧꯕꯒꯤ ꯃꯄꯥꯟꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯒꯅꯨ꯫ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯅꯦꯝꯊꯅ ꯃꯁꯥ ꯃꯁꯥꯗꯒꯤ ꯑꯇꯩ ꯑꯇꯩꯅ ꯍꯦꯟꯅ ꯐꯕꯅꯤ ꯁꯤꯡꯊꯥꯅꯁꯅꯨ꯫ ꯃꯤ ꯈꯨꯗꯤꯡꯅ ꯃꯥꯒꯤ ꯃꯥꯒꯤ ꯃꯔꯅꯥꯏ ꯌꯦꯡꯗꯗꯨꯅ ꯑꯇꯩ ꯑꯇꯩꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯌꯦꯡꯁꯅꯨ꯫ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯗ ꯂꯩꯕ ꯄꯨꯛꯅꯤꯡ ꯑꯁꯤ ꯅꯈꯣꯏꯗꯁꯨ ꯂꯩꯁꯅꯨ꯫ ꯅꯪꯒꯤ ꯃꯔꯝꯗ ꯅꯁꯥꯅ ꯐꯠꯇꯅ ꯈꯜꯂꯨ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯂꯩꯕꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯅꯣꯂꯨꯛꯄ ꯃꯤꯁꯤꯡꯅ ꯃꯈꯣꯏꯅ ꯑꯣꯏꯐꯝ ꯊꯣꯛꯄ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯋꯥꯡꯅ ꯈꯟꯕ ꯇꯧꯗꯦ꯫ ꯃꯈꯣꯏꯗꯤ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯍꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯏ꯫ ꯔꯣꯃꯤꯌꯥ 12:2ꯗ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯇꯥꯏꯕꯪꯄꯥꯜꯒꯤ ꯁꯛꯑꯣꯡ ꯂꯧꯔꯣꯏꯗꯕꯒꯦ ꯍꯥꯏꯕꯁꯤꯒꯤ ꯇꯥꯛꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯅꯧꯍꯟꯗꯨꯅ ꯁꯛꯑꯣꯡ ꯑꯣꯟꯊꯣꯛꯎ ꯍꯥꯏꯔꯤ꯫ ꯅꯍꯥꯛꯅ ꯅꯤꯡꯕ ꯃꯇꯤꯛ ꯆꯥꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯋꯥꯡꯅ ꯅꯤꯡꯗꯅꯕ꯫ ꯑꯗꯨꯕꯨ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯏꯁ꯭ꯋꯔꯅ ꯑꯄꯤꯕ ꯊꯥꯖꯕꯒꯤ ꯆꯥꯡ ꯃꯇꯨꯡ ꯏꯟꯅ ꯄꯨꯛꯅꯤꯡ ꯐꯥꯖꯤꯟꯅ ꯅꯤꯡꯅꯅꯕ ꯑꯩꯉꯣꯟꯗ ꯄꯤꯅꯕꯤꯕ ꯊꯧꯖꯥꯜꯒꯤ ꯃꯄꯥꯟꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯥꯔꯥ ꯑꯁꯤꯗꯒꯤ ꯇꯝꯕ ꯌꯥꯕꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯗꯣꯜ ꯂꯩ꯫ ꯏꯁ꯭ꯋꯔꯅ ꯄꯤꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯃꯁꯤꯒꯤ ꯃꯊꯧ ꯂꯣꯏꯅ ꯂꯩ꯫ ꯅꯪ ꯅꯁꯥꯕꯨ ꯀꯅꯥꯅꯣ ꯈꯪꯖꯕꯒ ꯂꯣꯏꯅꯅ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯄꯤꯕꯤꯕ ꯈꯨꯗꯣꯜ ꯑꯗꯨꯒꯤꯗꯃꯛ ꯍꯔꯥꯎꯖꯧ꯫ ꯀꯅꯥꯒꯨꯝꯕꯒꯤ ꯈꯨꯗꯣꯜꯗ ꯑꯩꯈꯣꯏꯅ ꯃꯤꯍꯧꯕ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯇꯣꯞꯄꯒ ꯀꯩꯗꯧꯅꯨꯡꯗ ꯆꯥꯡꯌꯦꯡꯅꯔꯣꯏꯗꯕꯅꯤ, ꯆꯥꯡꯗꯝꯅꯔꯣꯏꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯃꯄꯥꯟꯅ ꯊꯕꯛ ꯇꯧꯒꯅꯤ꯫ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯇꯨꯅ ꯑꯩꯈꯣꯏꯅ ꯉꯝꯗꯕ ꯑꯗꯨꯒꯤꯗꯃꯛꯇ ꯏꯁ꯭ꯋꯔꯗ ꯊꯥꯖꯕ ꯊꯝꯕꯒ ꯂꯣꯏꯅꯅ ꯂꯩꯕ ꯃꯇꯝꯗ ꯑꯁꯦꯡꯕ ꯍꯔꯥꯎꯕ ꯂꯩ꯫ ꯑꯁꯦꯡꯕ ꯍꯔꯥꯎꯕ ꯂꯩ꯫ ꯑꯃꯦꯟ꯫ ꯅꯣꯂꯨꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯐꯖꯕ, ꯑꯩꯈꯣꯏꯅ ꯇꯥꯟꯅꯒꯗꯕ ꯑꯗꯨꯒꯨꯝꯕ ꯒꯨꯟ ꯑꯃꯅꯤ꯫ ꯅꯣꯂꯨꯛꯄꯒꯤ ꯈꯨꯗꯝ ꯃꯌꯥꯝ ꯑꯃ ꯂꯩ, ꯑꯃꯗꯤ ꯏꯁ꯭ꯋꯔꯗ ꯊꯥꯖꯕ ꯑꯁꯤꯅꯤ꯫ ꯏꯁ꯭ꯋꯔꯗ ꯊꯥꯖꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯒꯤꯗꯃꯛ ꯁꯨꯝ ꯌꯦꯡꯁꯤꯟꯅꯕ ꯍꯣꯠꯅꯗ꯭ꯔꯒꯗꯤ ꯃꯗꯨ ꯅꯣꯂꯨꯛꯄꯒꯤ ꯈꯨꯗꯝꯅꯤ꯫ ꯑꯗꯨꯒ ꯅꯣꯂꯨꯛꯄ ꯃꯤꯗꯤ ꯃꯈꯣꯏꯅ ꯇꯧꯕ ꯉꯝꯕ ꯈꯨꯗꯤꯡꯃꯛꯀꯤꯗꯃꯛ ꯏꯁ꯭ꯋꯔ ꯊꯥꯒꯠꯂꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯁꯣꯟꯕ ꯖꯒꯥꯗ ꯏꯁ꯭ꯋꯔꯕꯨ ꯊꯥꯖꯩ꯫ ꯅꯍꯥꯛꯅ
Nang kanano haiba asi karino amana praman adum pinanabagidamag Kristada nahak kanano haibasi khanghaningi nahakna oiriba adu adum oiduna nolukjaduna nangi punsi adu Joyce Meyer Ministry haibasi mahakpu ekhoi mimyam thakajri mahakna ekhoi ngonda tawbiriba thakajri ngai haifam leite mahakna ekhoi bu phi moru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer ge ministry da noi yawbibe yagani Joyce Meyer Ministry haibasi mahakpu ekhoi mimyam thakajri mahakna ekhoi ngonda tawbiriba thakajri ngai haifam leite